Regional Institute of Medical Sciences RIMS Imphal gi lupa crore 8 lakh nifu changna saba 33/11 kV gi dedicated power substation RIMS ki Director Professor G Sunil Kumar na sangaduna mathau tawba hauhankhre loinana power substation asigi matengna RIMS da atat akham leitaba electric supply leiduna ana layengda hena khudong chahalagani haibagi thajabasu director na fongdokre RIMS campus manungda pangthokhiba thawramaduda Director Sunil Makataraduna RIMS Po Institute of National Importance Oihanabagi Pandamda Haukiba Chahi Tara Mangadagi Hotnarakli Khongthang Asigi Manung Chana RIMS ki Apunba campus area Asi Hana Ekar Chani Oirambadagi Ekar Chahungi area Oire RIMS ki campus Asi Yamna Chauba Amadi Analaying the Lepa Laitaba power supply Mathau Tabana Dedicated power substation nama semgatpagi damag Manipur State Power Corporation Limited Pusu Director na thagatpa fongdoke loinana RIMS na analayengga mari lainana paikhatlakliba thabak thauram kayagi matangdasu director na fongdokladuna mathangi tha faubada RIMS hospital da angangi oiba ICU gi famung kun namasu thamlagani loinana jal shakti gi makhada RIMS ki oiba dedicated water reservoir amasu semgatnaba hotnari haina fongdoke अखोई uninterrupted power supply yam dedicated lei ama piba phangdori ba sida khwai kana doise अखोई patient care ne koi anaba mayam hojik matam amada ICU bed tara kul le ma अखोई hojik ICU bed chama mu yoksalaban pediatric ki ICU 20 bed ama su hangdagi अखोई hona jari aduna siguma adagi khuchu kulai mayam electric yaudrigadi run tawam ta yaba natte so everything is based on khoi gi uninterrupted power supply isinga mai ga yengaragadi akhoi si mai gi yam phare hojik rim si chai yang khai hel ba incentive si proper ising lak tabadagi ising tanker da lai ri akhoi aduna akhoi gi government of India gi da akhoi jal shakti na leiba si da khoi na request tawjaraga moina proposal ama tharaga akhoi na isagi oiba self sustainable water reservoir ama sage na khoi hojik si hona jari